ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 13ꯇ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯌꯨꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯔꯨꯕ ꯃꯤꯑꯣꯏ 4 ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ MLA ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯗ ꯆꯦꯟꯅꯕꯒꯤꯗꯃꯛ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯤꯌꯥꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯣꯡꯊꯥꯝ ꯊꯣꯏꯆꯥ ꯑꯦꯂꯥꯏꯁ ꯔꯣꯃꯤꯌꯣ ꯃꯩꯇꯩ ꯆꯍꯤ 10 ꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯅꯕꯦꯝꯕꯔ 13ꯀꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯒꯤꯗꯃꯛ ꯐꯥꯈ꯭ꯔꯕ ꯃꯤꯑꯣꯏ थादों हाइना कक्चिंग पुलिस स्टेशन दा इहौ सागतपदा पुलिस पर्सनल अनि असोक अपन नंखिबा थौदोक मरी लेनेना फागलबा मियोय सिंह अदुदी नावरम ज्योतिष सिंह चही 30 खेट्रिमयुम राजीव सिंह चही 50 प्रवीण लेसांगथेम चही 38 पुखरमबम गोपेन चही 32 नावरम सितालजीत सिंह चही 38 वहेंगबम जॉनसन सिंह चही 38 अमदी खेट्रिमयुम अशोक कुमार चही 30 नि हाइरे। ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 13ꯇ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯌꯨꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯔꯨꯕ ꯃꯤꯑꯣꯏ 4 ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ MLA ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯗ ꯆꯦꯟꯅꯕꯒꯤꯗꯃꯛ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯤꯌꯥꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯣꯡꯊꯥꯝ ꯊꯣꯏꯆꯥ ꯑꯦꯂꯥꯏꯁ ꯔꯣꯃꯤꯌꯣ ꯃꯩꯇꯩ ꯆꯍꯤ 10 ꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯅꯕꯦꯝꯕꯔ 13ꯀꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯒꯤꯗꯃꯛ ꯐꯥꯈ꯭ꯔꯕ ꯃꯤꯑꯣꯏ थादों हाइना कक्चिंग पुलिस स्टेशन दा इहौ सागतपदा पुलिस पर्सनल अनि असोक अपन नंखिबा थौदोक मरी लेनेना फागलबा मियोय सिंह अदुदी नावरम ज्योतिष सिंह चही 30 खेट्रिमयुम राजीव सिंह चही 50 प्रवीण लेसांगथेम चही 38 पुखरमबम गोपेन चही 32 नावरम सितालजीत सिंह चही 38 वहेंगबम जॉनसन सिंह चही 38 अमदी खेट्रिमयुम अशोक कुमार चही 30 नि हाइरे।